ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯧꯂꯤꯠꯂꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗ ꯄꯥꯡꯗꯕ ꯁꯛꯇꯝ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯨꯁꯄꯥꯅ ꯀꯞꯂꯒ ꯆꯪꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯒꯣꯄꯤ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗꯦ꯫ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯄꯨꯁꯄꯥ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯣꯄꯤꯁꯨ ꯕꯁꯟꯇꯒꯤ ꯇꯨꯡ ꯏꯜꯂꯒ ꯃꯌꯨꯝꯗ ꯁꯨꯝ ꯂꯥꯛꯂꯦ꯫ ꯕꯁꯟꯇꯁꯨ ꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯄꯦꯟꯈꯤꯗꯦ꯫ ꯃꯃꯥꯟꯅꯕ ꯒꯣꯄꯤꯒꯤ ꯃꯥꯡꯗꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯏꯀꯥꯏꯕꯅꯦ꯫ ꯃꯥꯅ ꯄꯨꯁꯄꯥꯗ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯒ ꯄꯨꯁꯄꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯗꯕꯗꯨꯗ ꯃꯍꯥꯛ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯗ ꯀꯟꯊꯤ ꯇꯩꯅꯩ꯫ ꯒꯣꯄꯤꯅ ꯃꯍꯥꯛꯄꯨ ꯐꯖꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯊꯦꯝꯖꯤꯜꯂꯕꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯦꯟꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯔꯤ꯫ ꯇꯁꯦꯡꯅꯃꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ, ꯈꯟꯊꯍꯧꯕ ꯅꯠꯇꯦ꯫ ꯕꯁꯟꯇꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯄꯨꯁꯄꯥꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤꯕ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯨꯁꯄꯥꯅ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯕꯁꯟꯇꯗ ꯍꯥꯏꯗꯣꯛꯈꯤꯗꯕ ꯑꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯥꯎꯅꯕ ꯂꯥꯟꯅ ꯈꯟꯅꯕ ꯍꯥꯏꯕꯗꯣ ꯇꯠꯇꯅ ꯑꯣꯏꯔꯛꯂꯦ꯫ ꯄꯨꯁꯄꯥꯗꯤ ꯁ꯭ꯀꯨꯜꯁꯨ ꯀꯌꯥ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯕꯁꯟꯇꯕꯨꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯈꯤꯗꯕ ꯀꯌꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯄꯨꯁꯄꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯃꯟ ꯈꯨꯝꯂꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯛꯏ꯫ ꯄꯨꯁꯄꯥꯅꯁꯨ ꯃꯉꯣꯟꯗ ꯐꯣꯟ ꯄꯤꯔꯛꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯁꯟꯇꯒ ꯄꯨꯁꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜꯁꯨ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯏꯁꯥꯟ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯄꯨꯁꯄꯥꯁꯨ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯕꯁꯟꯇꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯤ ꯁꯦꯡꯗꯣꯛꯈꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯏꯐꯪ ꯐꯪꯗꯦ꯫ ꯁ꯭ꯀꯨꯜ ꯀꯥꯕ ꯐꯥꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯕꯁꯟꯇꯁꯨ ꯅꯨꯡꯉꯥꯏꯈꯤꯗꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯄꯨꯁꯄꯥꯕꯨ ꯐꯅꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯈꯔ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯀꯌꯥ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯒꯣꯄꯤꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯒ ꯃꯍꯥꯛꯀꯤꯗꯃꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯒꯣꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯒꯣꯄꯤꯅꯗꯤ ꯕꯁꯟꯇꯕꯨ ꯐꯅ ꯀꯟꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯏꯇꯥꯎ, ꯅꯍꯥꯛ ꯑꯃꯨꯛꯇꯗꯤ ꯈꯟꯊꯈꯣ꯫ ꯄꯨꯁꯄꯥꯒ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯈꯪꯗꯣꯛꯎ ꯍꯥꯏꯗꯨꯅꯗꯤ ꯒꯣꯄꯤꯅ ꯐꯖꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯕꯁꯟꯇꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯕꯁꯟꯇꯅ ꯍꯥꯏꯔꯦ, ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯜꯂꯒꯨꯝꯁꯤ ꯏꯇꯥꯎ꯫ ꯃꯍꯥꯛꯇꯤ ꯃꯃꯤꯠ ꯌꯥꯝꯕꯤ, ꯅꯨꯄꯥ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯕꯤ, ꯅꯨꯄꯥꯗꯒꯤ ꯆꯥꯊꯣꯛꯄ ꯅꯨꯄꯤꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤꯒ ꯑꯩꯒ ꯂꯣꯏꯅꯔꯒ ꯍꯌꯦꯡ ꯇꯨꯡ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯀꯅꯤ꯫ ꯃꯍꯥꯛ ꯅꯠꯇꯕ ꯅꯪꯒ ꯇꯤꯟꯅꯕ ꯑꯣꯏꯔꯕꯁꯨ ꯌꯥꯏ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯕ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯌꯥꯏ꯫ ꯑꯩ ꯅꯨꯄꯤ ꯑꯃ ꯈꯪꯅꯒꯦ, ꯊꯃꯣꯏ ꯁꯦꯡꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯩ ꯀꯩꯁꯨꯝ ꯊꯤꯔꯣꯏ꯫ ꯏꯇꯥꯎ, ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯕꯁꯟꯇꯅ ꯒꯣꯄꯤꯗ ꯐꯖꯅ ꯍꯥꯏꯖꯔꯛꯏ꯫ ꯒꯣꯄꯤꯁꯨ ꯃꯃꯥꯟꯅꯕ ꯕꯁꯟꯇꯅ ꯑꯗꯨꯝꯅ ꯉꯪꯂꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯃꯃꯥꯟꯅꯕꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯒꯣꯄꯤꯅ ꯕꯁꯟꯇꯒꯤꯗꯃꯛ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯨꯃꯤꯠ 5-10ꯔꯣꯝꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯒꯣꯄꯤꯅ ꯍꯥꯏꯖꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯁꯨ ꯕꯁꯟꯇꯗ ꯌꯥꯔꯦ꯫ ꯕꯁꯟꯇꯒ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯕ, ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯄꯤꯗꯨꯃꯛꯇꯤ ꯕꯁꯟꯇ ꯍꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯕ ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯄꯨꯁꯄꯥꯁꯨ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯂꯕ ꯃꯇꯝꯗ ꯕꯁꯟꯇ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ꯫ ꯃꯍꯥꯛꯅ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯁꯨ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯕꯗꯒꯤ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯈꯣꯡꯐꯝ ꯑꯁꯦ ꯊꯥꯡꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕꯁꯤꯡ ꯑꯁꯤꯗꯤ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯁꯟꯇꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯏ꯫ ꯑꯗꯨꯕꯨ ꯕꯁꯟꯇꯅꯗꯤ ꯃꯍꯥꯛꯄꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯎꯅꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯁꯄꯥꯅ ꯐꯅꯌꯥꯝꯅ ꯍꯥꯏꯖꯔꯕꯁꯨ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯏꯄꯤ ꯄꯤꯈꯤꯗꯦ꯫ ꯄꯨꯁꯄꯥ ꯎꯕ ꯃꯇꯝꯗ ꯅꯥꯄꯜ ꯀꯥꯔꯒ ꯃꯨꯛꯂꯒ ꯂꯩꯕ ꯑꯃꯁꯨ ꯇꯧꯔꯤ꯫ ꯄꯨꯁꯄꯥꯅꯗꯤ ꯒꯣꯄꯤꯗ ꯐꯖꯅ ꯍꯥꯏꯖꯩ, ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯟꯅꯤꯡꯕ ꯋꯥꯈꯜ ꯈꯜꯂꯣ, ꯂꯥꯟꯅ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯂꯧ, ꯑꯗꯨꯕꯨ ꯕꯁꯟꯇꯒ ꯑꯩꯒꯗꯤ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯍꯜꯂꯨ ꯍꯥꯏꯗꯨꯅ ꯒꯣꯄꯤꯗ ꯐꯅꯌꯥꯝꯅ ꯍꯥꯏꯖꯔꯕꯁꯨ ꯒꯣꯄꯤꯅꯁꯨ ꯕꯁꯟꯇꯗ ꯐꯅꯌꯥꯝꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯁꯟꯇꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯈꯤꯗꯦ꯫ ꯕꯁꯟꯇꯅ ꯄꯨꯁꯄꯥꯗ ꯂꯥꯟꯅ ꯂꯧꯈꯤꯕꯗꯣ ꯑꯗꯨꯃꯛ ꯂꯧꯔꯒ ꯂꯩꯈꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯖꯕ ꯃꯇꯝ ꯑꯗꯨꯗ ꯕꯁꯟꯇꯅ ꯇꯥꯕꯤꯗꯕꯗꯒꯤ ꯄꯨꯁꯄꯥ ꯍꯧꯖꯤꯛꯇꯤ ꯕꯁꯟꯇꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫
ꯊꯃꯣꯏꯅꯨꯡꯗꯗꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯠꯂꯒ ꯊꯝꯂꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯕꯁꯟꯇꯕꯨꯁꯨ ꯋꯥꯔꯧꯏ꯫ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ? ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯀꯔꯤꯅꯣ, ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯃꯥꯅ ꯈꯪꯐꯝ ꯊꯣꯛꯄꯅꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯄꯥꯟ ꯊꯣꯡꯗ ꯑꯩꯕꯨ ꯎꯔꯤꯕ ꯈꯔ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ꯫ ꯃꯥꯒ ꯑꯩꯒ ꯂꯝ ꯌꯥꯝꯅ ꯂꯥꯞꯅꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯃꯥꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯝꯗ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯗꯤ ꯄꯨꯁꯄꯥꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯔꯧꯖꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯗꯤ ꯕꯁꯟꯇꯗ ꯐꯥꯎꯔꯤ꯫ ꯐꯥꯎꯔꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯀꯔꯤꯃꯠꯇ ꯐꯥꯎꯅꯈꯤꯗꯕꯅ ꯑꯁꯨꯝ ꯂꯥꯞꯅꯔꯦ꯫ ꯊꯥ ꯑꯃꯔꯣꯝꯁꯨ ꯐꯥꯖꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯕ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯄ꯭ꯔꯦꯝꯁꯨ ꯃꯃꯤꯠ ꯅꯥꯕ ꯐꯔꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠꯁꯨ ꯎꯔꯦ꯫ ꯃꯍꯥꯛ ꯂꯥꯛꯄꯗꯒꯤ ꯕꯁꯟꯇ ꯈꯣꯏ, ꯒꯣꯄꯤ ꯈꯣꯏ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅ ꯄꯨꯜꯂꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯄ꯭ꯔꯦꯝ ꯁ꯭ꯀꯨꯜ ꯀꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯁꯄꯥꯗꯤ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯕꯁꯟꯇꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯏꯇꯥꯎ, ꯄꯨꯁꯄꯥꯁꯤ ꯁ꯭ꯀꯨꯜꯁꯨ ꯂꯥꯛꯇꯦ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ, ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯃꯇꯝꯗꯗꯤ ꯕꯁꯟꯇꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯄ꯭ꯔꯦꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯕꯗꯒꯤ ꯕꯁꯟꯇꯅ ꯈꯨꯝꯗ꯭ꯔꯕꯁꯨ ꯒꯣꯄꯤꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯥꯎ, ꯄꯨꯁꯄꯥꯒꯤ ꯋꯥꯔꯤ ꯄꯜꯂꯒꯅꯨ꯫ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯝꯅ ꯈꯜꯂꯒ ꯃꯃꯤꯠ ꯌꯥꯝꯅ ꯉꯥꯎꯕꯤ, ꯅꯨꯄꯥꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯝꯅ ꯐꯕꯤ, ꯃꯥꯁꯦ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯕꯁꯟꯇꯅ ꯌꯥꯝꯅ ꯁꯥꯎꯕꯅꯤ, ꯀꯣꯏꯁꯨ ꯀꯣꯏꯔꯣꯏ ꯍꯥꯏ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ, ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛ ꯕꯁꯟꯇꯒ ꯑꯩꯒ ꯃꯤꯠꯁꯤꯅ ꯐꯥꯎꯕ ꯎꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯁꯟꯇꯒ ꯃꯍꯥꯛꯀ ꯀꯔꯤꯝꯇ ꯋꯥ ꯍꯥꯏꯅꯗ꯭ꯔꯦ, ꯋꯥꯔꯤꯁꯨ ꯁꯥꯟꯅꯗ꯭ꯔꯦ꯫ ꯄꯨꯁꯄꯥꯁꯨ ꯁ꯭ꯀꯨꯜ ꯇꯣꯏꯅ ꯂꯥꯛꯇꯕꯅꯤ꯫ ꯑꯁꯨꯝꯅ ꯒꯣꯄꯤꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯝ ꯊꯥꯖꯈꯤꯗꯦ꯫ ꯄꯨꯁꯄꯥꯅ ꯑꯁꯨꯝꯅ ꯃꯃꯤꯠ ꯉꯥꯎꯔꯝꯒꯅꯤ, ꯅꯨꯄꯥꯗꯒꯤ ꯂꯧꯊꯣꯛ ꯆꯠꯊꯣꯔꯝꯒꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯑꯃꯇꯪꯗꯤ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯄꯨꯁꯄꯥ ꯈꯣꯏꯗ ꯆꯠꯂꯨꯏ꯫ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯁꯄꯥꯒꯤ ꯃꯄꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯄꯨꯁꯄꯥꯗꯤ ꯊꯦꯡꯅꯔꯦ꯫ ꯄꯨꯁꯄꯥꯁꯨ ꯄ꯭ꯔꯦꯝꯅ ꯑꯁꯨꯝꯅ ꯅꯥꯕ ꯐꯔꯒ ꯊꯣꯛꯂꯛꯄꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯏ, ꯊꯥꯖꯈꯤꯗꯦ꯫ ꯃꯍꯥꯛꯇꯤ ꯁ꯭ꯀꯨꯜ ꯀꯥꯗꯕꯅꯤꯅ ꯄ꯭ꯔꯦꯝ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠ 5-6 ꯁꯨꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯛꯇꯪ ꯐꯝꯃꯤꯟꯅꯔꯒ ꯄ꯭ꯔꯦꯝꯒ ꯄꯨꯁꯄꯥꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯏ꯫ ꯄ꯭ꯔꯦꯝꯅ ꯑꯁꯨꯝꯅ ꯍꯪꯉꯤ, ꯄꯨꯁꯄꯥ, ꯅꯪꯒ ꯕꯁꯟꯇꯒ ꯍꯟꯗꯛ ꯁꯥꯎꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ꯫ ꯕꯁꯟꯇꯅꯁꯨ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯒꯨꯝ ꯇꯧꯋꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯝꯕ ꯃꯇꯝꯗꯗꯤ ꯅꯍꯥꯛꯁꯦ ꯃꯤꯠ ꯌꯥꯝꯅ ꯌꯥꯝꯃꯤꯁꯨ ꯍꯥꯏ, ꯅꯨꯄꯥ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏ꯫ ꯅꯪꯕꯨ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯒ ꯑꯩꯈꯣꯏ ꯄꯨꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯆꯝꯅ ꯎꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯣꯡꯂꯦꯁꯨ ꯄꯥꯎ ꯇꯥꯏ꯫ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯅ ꯄꯨꯁꯄꯥꯗ ꯍꯪꯂꯛꯏ꯫ ꯄꯨꯁꯄꯥꯁꯨ ꯄ꯭ꯔꯦꯝꯅ ꯑꯗꯨꯝ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ꯫ ꯇꯨꯃꯤꯟꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯒ ꯂꯩ꯫ ꯑꯗꯨꯒ ꯄꯨꯁꯄꯥꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯥ? ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔꯗꯤ ꯍꯣꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯍꯣꯡꯉꯤ ꯍꯣꯡꯗꯦ ꯍꯥꯏꯕꯁꯤꯗꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯛꯀꯅꯤ꯫ ꯄꯨꯁꯄꯥꯅ ꯑꯁꯨꯝꯅ ꯃꯔꯧ ꯂꯩꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯄ꯭ꯔꯦꯝ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯃꯍꯥꯛꯁꯨ ꯈꯟꯖꯥꯟꯅꯔꯒ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯁꯄꯥꯒꯤ ꯃꯄꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯌꯨ ꯈꯔ ꯉꯥꯎꯔꯒ ꯆꯪꯂꯛꯏ꯫ ꯄꯨꯁꯄꯥꯒꯤ ꯃꯄꯥꯅ ꯑꯗꯨꯝꯅ ꯌꯨ ꯉꯥꯎꯔꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯄꯨꯁꯄꯥꯅ ꯄ꯭ꯔꯦꯝꯗ ꯍꯥꯏ, ꯇꯥ ꯄ꯭ꯔꯦꯝ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯂꯦ꯫ ꯅꯍꯥꯛ ꯌꯨꯝ ꯅꯥꯀꯜꯂꯣꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯄ꯭ꯔꯦꯝ ꯌꯨꯝ ꯅꯥꯀꯜꯂꯣꯝꯗ ꯄꯔꯞ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟ ꯂꯨꯝꯂꯒ ꯂꯩꯈꯤ꯫ ꯄꯨꯁꯄꯥꯒꯤ ꯃꯄꯥꯁꯨ ꯃꯈꯣꯡ ꯍꯥꯏꯔꯞ ꯇꯧꯔꯒ ꯌꯨ ꯉꯥꯎꯔꯒ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯅꯅꯥꯎ ꯅꯨꯄꯥ ꯑꯉꯥꯎꯕꯗꯨꯗ ꯍꯜꯂꯛꯂꯕ꯭ꯔꯥ? ꯄꯨꯁꯄꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯨꯝꯗꯕꯗꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯡꯉꯥꯏꯔꯦ, ꯑꯩꯈꯣꯏ ꯏꯃꯨꯡ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯤꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯅꯤꯡꯈꯣꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯅꯤꯅ ꯂꯥꯌꯦꯡꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯌꯥꯎꯔꯦ꯫ ꯒꯥꯔꯤ ꯃꯄꯨꯗꯨꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯦ꯫ ꯑꯩꯈꯣꯏꯗ ꯂꯩꯇꯕꯅꯤꯅ ꯂꯧ ꯃꯆꯦꯠ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯕꯟꯗꯣꯞ ꯊꯝꯂꯦꯗꯅ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ? ꯑꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯄꯨꯁꯄꯥꯒꯤ ꯃꯄꯥꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ꯫ ꯄꯨꯁꯄꯥꯒꯤ ꯃꯄꯥ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯦꯝ ꯌꯨꯝ ꯅꯥꯀꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯁꯄꯥ ꯈꯣꯏꯗ
ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯈꯔꯗꯤ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯨꯁꯄꯥꯗ ꯃꯍꯥꯛꯅ ꯀꯨꯞꯅꯁꯨ ꯍꯪꯂꯨꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯨꯁꯄꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯑꯗꯨꯝ ꯂꯥꯛꯂꯦ꯫ ꯄꯨꯁꯄꯥꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯄꯨꯁꯄꯥ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯅꯣꯡꯃ ꯄ꯭ꯔꯦꯝ ꯑꯃꯨꯛꯁꯨ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯄꯨꯁꯄꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯄꯨꯁꯄꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯪꯈꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯨꯁꯄꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯤꯔꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯨꯁꯄꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯥꯗꯣ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯅꯦ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯂꯩꯕꯅꯦ꯫ ꯑꯗꯨꯅ ꯄꯨꯁꯄꯥ ꯈꯣꯏꯒꯤꯗꯃꯛꯇ ꯃꯄꯥꯅꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯕꯅꯦ꯫ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯄꯨꯁꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯃꯃꯥꯟꯅꯕ ꯑꯃꯒ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯑꯃ ꯊꯦꯡꯂꯨꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯤꯗꯨꯒ ꯂꯥꯌꯦꯡꯕꯗ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯌꯥꯎꯕꯅꯦ꯫ ꯂꯨꯄꯥ 40,000 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯄꯥꯡꯉꯨ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯄꯩꯁꯥ ꯊꯤꯕ ꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯦ꯫ ꯃꯈꯣꯏꯒꯤ ꯂꯧꯗꯨꯁꯨ ꯕꯟꯗꯣꯞ ꯊꯝꯈ꯭ꯔꯕꯅꯦ꯫ ꯑꯗꯨꯁꯨ ꯄꯩꯁꯥ ꯀꯣꯟꯅꯗꯕꯗꯒꯤ ꯃꯍꯥꯛꯅ ꯃꯔꯨꯞ ꯃꯆꯥ ꯈꯔ ꯌꯥꯎꯖꯕꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯔꯒ ꯃꯍꯥꯛ ꯃꯤꯗꯨꯒꯤ ꯂꯥꯌꯦꯡꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯊꯤꯟꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯦ꯫ ꯈꯪꯗꯦꯗ, ꯃꯥꯁꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯗ ꯄꯨꯁꯄꯥꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯤꯊꯣꯔꯛꯈꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯦꯝ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯒ ꯀꯞꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯕꯁꯟꯇꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯍꯌꯦꯡꯗꯤ ꯅꯪꯒ ꯑꯩꯒ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯁꯤ꯫ ꯕꯁꯟꯇꯁꯨ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯄ꯭ꯔꯦꯝꯅ ꯆꯠꯂꯒ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯕꯁꯟꯇꯕꯨ ꯄ꯭ꯔꯦꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯒ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯇꯩ ꯀꯗꯥꯏꯗꯁꯨ ꯅꯠꯇꯦ, ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯝꯗ ꯕꯁꯟꯇꯗ ꯄ꯭ꯔꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ, ꯑꯁꯤꯒꯤ ꯊꯣꯡ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯀꯩꯅꯣꯝꯃ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯕꯁꯟꯇꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯕꯁꯟꯇꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯕꯁꯟꯇꯅ ꯎꯕ ꯐꯪꯂꯦ, ꯄꯨꯁꯄꯥꯅ ꯃꯥꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕꯗꯣ ꯕꯁꯟꯇꯅ ꯂꯣꯏꯅ ꯎꯔꯦ꯫ ꯕꯁꯟꯇꯁꯨ ꯂꯣꯟꯅ ꯂꯨꯝꯂꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯥꯕ ꯌꯥꯎꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯁꯄꯥꯅ ꯅꯤꯄꯥꯗꯨꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯈꯤ, ꯉꯁꯤ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯨꯒꯗꯤ ꯂꯨꯄꯥ 50,000ꯗꯤ ꯁꯨꯔꯦ꯫ ꯂꯨꯄꯥ 50,000 ꯉꯥꯏꯔꯦ ꯋꯥꯠꯂꯤꯁꯦ꯫ ꯈꯪꯗꯦ ꯂꯨꯄꯥ 50,000ꯁꯦ ꯀꯅꯥꯗꯒꯤ ꯂꯧꯒꯗꯕꯅꯣ? ꯃꯔꯨꯞ ꯑꯃꯅꯤ ꯌꯥꯎꯔꯝꯕꯗꯨꯁꯨ ꯑꯩ ꯄꯩꯁꯥ ꯐꯅꯌꯥꯝ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯕꯗꯣ ꯕꯁꯟꯇ ꯇꯥꯔꯦ꯫ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯇꯥꯗ꯭ꯔꯤꯉꯩ ꯕꯁꯟꯇꯅ ꯄ꯭ꯔꯦꯝꯗ ꯑꯃꯨꯛ ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯤꯕꯨ ꯄꯨꯁꯄꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯦꯝꯗ ꯍꯪꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯄ꯭ꯔꯦꯝꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯤꯔꯦ꯫ ꯄꯨꯁꯄꯥꯒꯤ ꯃꯄꯥꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ, ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯒ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯕꯁꯟꯇꯗ ꯂꯤꯔꯦ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯑꯁꯨꯝꯅꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤ, ꯄꯨꯁꯄꯥꯗꯁꯨ ꯑꯩꯅ ꯍꯥꯏꯕꯅꯦ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯔꯒ ꯕꯁꯟꯇꯗ ꯀꯔꯤꯝꯇ ꯈꯪꯍꯟꯗ꯭ꯔꯤꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯕꯅꯦ꯫ ꯑꯗꯨꯕꯨ ꯄꯨꯁꯄꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯍꯥꯛꯁꯦ ꯅꯪꯉꯣꯟꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯄꯨꯁꯄꯥꯗ ꯅꯣꯡꯃ ꯑꯁꯨꯝꯅ ꯁꯥꯈꯤꯕ꯭ꯔꯥ? ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯅꯨꯄꯥ ꯈꯪꯅꯕ ꯃꯇꯝꯗ ꯅꯨꯄꯥꯗꯒꯤ ꯂꯧꯊꯣꯛ ꯆꯥꯊꯣꯛꯄ ꯌꯥꯝꯅ ꯇꯧꯏ ꯍꯥꯏ꯫ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯕꯗꯤ ꯃꯈꯣꯏꯗ ꯑꯩꯗꯤ ꯊꯤꯅ ꯉꯥꯡꯒꯅꯤ, ꯆꯩꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯅ ꯕꯁꯟꯇꯗ ꯍꯪꯉꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯁꯟꯇꯅ ꯈꯨꯝꯂꯛꯏ, ꯇꯝꯈꯤ꯫ ꯑꯗꯨꯗ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠꯇꯣ ꯃꯍꯥꯛ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯍꯪꯒꯦ ꯇꯧꯔꯝꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯥꯟꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯈꯪꯍꯟꯈꯤꯗꯕꯅꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯄ꯭ꯔꯦꯝꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯕꯁꯟꯇꯗ ꯂꯣꯏꯅ ꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯕꯁꯟꯇ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇꯦ, ꯄꯦꯟꯁꯨ ꯄꯦꯟꯈꯤꯗꯦ꯫ ꯐꯛꯂꯥꯡ ꯅꯥꯀꯜ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯤꯡꯅ ꯀꯞꯂꯒ ꯂꯩꯈꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯄꯟꯊꯧ ꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫